Image Paodam miyeng tabiribasingbu Surbala na khurumjari ngasigi maroiba pau pijari. Chief Minister na COVID-19 awareness campaign haudoktuna poster leaflet sing yenthokre. Saknairaba aiba sagol sem Indra Kumar laikhitre. Loinana formation of a special purpose Vehicle and Social Institution building haiba hiramda numit nini chathagadaba training program ngasi haudokre. Pau machakhaina pijari. Chief Minister N. Biren Haikre State asida COVID-19 laichat asigi tongan ba hiram kayada puna lupa karor humpunitoi kharas tawkhre hojik oirakliba fibam yenglaga state asida anauba SOP amangasi numidang fawbada lauthoknaba thorang tawre wafamasi ngasi Chief Minister Secretariat Complex ta Manipur Sarkar gi Health Department asinduna COVID-19 awareness campaign haudokpagi poster leaflet sing tongan ba CSO Club Association singda yenthokpagi thauramda Chief Minister na phongdokibani. Pamphlet amasung banner sing asi SST Transport Director Council Bus Association Auto Rickshaw Magic Farmer Asa Worker AM Worker Labor singda khanghanaba yenthokibani. Chief Minister na pangmi singda phongdokibada state sigi hojik oiriba COVID-19 laichat asi yenglaga anauba SOP ama lauthoklagani masina CSO Club amadi atai organization singna miyamda anauba SOP gi awareness pibada achawa thaudang lauduna saruk yanaba hotnaragani. RIMS amadi Jenims ta hojik leiriba famong masing asigi mathakta nifu hengatnaba thaurang tawre lekai da SOP semnaba thabak paikhatlagani lengakna laichat asi thengnabada maipakna changsili. SOP thabak oina pangthokpa ngamnaba toll free office hangdokpaga loinana hojikti laichat asi Pradhan Mantri gi Ayushman Bharat amasung Chief Minister gi Haksel gi tengbang scheme gi manung chalhalagani. Laichat asi sandokpa thengnaba frontline workers singna mangthana thodang lauriba singda life insurance scheme mathang chahi inglisingani kunmathoi fawba chatnaragani haiki. Chief Minister na makhatana phongdokhibada laichat asi thengnanaba lairiba RIMS amasung Jenims ta famung nifu hengatpa private hospital sing Sija Hospital da bed yankhai amasung atai hospital da famung kuntra hengatnaba thorang lairi thoromaduda advisor to CM Health Dr. Ranjan Principal Secretary Health atai official sing asa worker sing JNM worker sing driver association sing su saru yaki invite tawraga club singi da ikoi marks na singba kari iraga lekai da awareness pihanba group saksana ba khosana ba tawhanda ba hirak thakon da mi pulanda ba sorat karma tawo matam da mi tarakun da gi magi family da gi helanda ba adagi bus da kamaina sakada many things ikoi madu SOP ma koi high riba export mayam aduga handagi field like thabuk to bi ba government gi machinery sing civil society sing mayam dagi collector kana pre SOP ma seme si SOP di so koi ngasima adum ekoi foreign principal secretary na si gi siloi kana mayam da or foreign living late evening da yen thokani adu hai ba si tawra kana ji phauba ekoi na covid na mari covid kamari le yana koi na thenari ba lanjang si atop mayon ama satpa matam yorena government loba atop mayon ama haibadi the involvement of each and everyone in the state Lamdam asida khundariba mitai pangal community da piriba 4% reservation asi higher education da so sangdokpiu haiba dabida pangal students union Dana Manjuri University PSU DMU amadi All Manipur Muslims Students Organization AMSO anina haukiba tang kunipangi ahing nongyai Manipur pumbada pung nifunipangi general strike chathaduna lakiba adu AMSO amadi PSU DMU gi mihut singa ngarang numidang Chief Minister Nongthombam Birenga unaduna yanaba ama purakpadagi ban adu matam kharagi oina khudaktagi handokre
ngarang numidang Chief Minister gi Bangloda hiramasi gi matangda wari sanaba aduda Education Minister S Rajan Singh, Commissioner Higher and Technology Education gi Commissioner M Hare Krishna amadi DM University gi Register Nebidita su saruk yaki haidi. All Manipur Muslim Students Organization AMSO amadi PSU DM University anigi mihut singa unaba aduda makhoi demand asigi matangda Chief Minister N Biren Singha da wafam kayamarum pukhatuna taksin khari. AMSO amadi PSU DMU gi demand sing taraba matungda CM na positive oiba response pibirakhi amadi masigi matangda mathau taba thabak sing paikhatlagani haiba wafam sing amadi DM University da maitai pangal gi mahairoi singna first semester gi admission tawnaba counseling matam loikhrabasu admission tawbagi ayaba pigani haibagi thajabasu pirakpadagi general strike ki khongjang asi matam kharagi oina handokpani hairi. Makhatana November gi tang mapanda amukhana wari sanaduna reservation asigi tangai fadaba kudimak khanaba haiba wafamsu CM na thamlaki hairi. Manipur da haukiba pung kunmari asida general population dagi miyoi chani subna taret Central Armed Police Force ki personnel taramari apunba miyoi chani kunmathoi nauna COVID-19 positive oiba thengnare miyoi mari na laikidre miyoi chani kuni thoina disaster kibadagi state asigi apunba confirm case masing lising taranipan chani humputara thoi yaure sikhiba migi masing na chama humpumari recover tawkibana lising tara humdoi chani pan subna manga aduga active case tana lising mari chahum subna ahum laiduna COVID-19 dagi fakibagi chang chada humputara manga dasmik manga da laikre nauna positive oirabasing adu Jenims da Nifunipan Rims da Yankhaimapan Imphal East Little Clinic Ekmi Thawal Samaritan Hospital Swiss Clinic da Amamam Technopal Ras Medicity Isen Diagnostic Christian Hospital Jiribam da ahum CMC Kamjong Mothers Care Senapati Jivan Hospital da ani Bisnupur da mari Kakching da nipan Chorchampur da taramathoi Chandel da manga Tamenglong da kuntramari amadi Babina Diagnostic da kunmathoi positive oiba thengnakibani general population gi miyoi chani supna taret asi local ngaktani makhoi loina covid care facility phangankre laikhidraba miyoi mari aduna nupi ahum nupa amani nupi ahum adu Chorchampur Imphal West amadi Imphal East tagini nupaduna Kangpokpi district tagini hairi haukiba pung kunmari asida Kakching district ta general population dagi miyoi taruk nauna COVID-19 positive oiba thengnabadagi district sigi apunba COVID-19 confirm case masing chawata nipan sukre district asida laichat asina sihan khibagi masing anini ngasi miyoi amakak disaster ki haina ngasi nungtel pung ani fawbada laikhiba Kakching district ki COVID-19 update report parli report asina makha taribadi hauzik Kakching da hangliba COVID care center da patient kuntra manga layengli patient kuntra manga amana tungan ba COVID care center singda thamli aduga Kakching district ki apunba miyoi lising mari chani Mariputara mathoina home quarantine da lairambadagi miyoi lising ahum chatru yankhaimapan disaster kre miyoi chatru kuni thoina hauzik home quarantine da lairi hairi ngasi Jiribam district asida laiba Golarthol Community Hall da Department of Relief and Disaster Management Government of Manipur na sinduna one-day awareness cum training program on disaster management with emphasis on COVID-19 gi matangda awareness program ama pangthokre thauram aduda KH Janaki Devi Adaksa Jiribam N Bakim Singh ADC Jiribam amadi Dr. E Okendro Singh CMO Jiribam na Chief Guest President amadi Guest of Honor oina taista phamki Jiribam district ki CMO na COVID-19 laichat asidagi karamna ngakthokani haibagi matangda wangangki resource person singna miyoiba amadi mahausana thokhanba amang ata singi maramda wahai kaya marum thamki Indian Red Cross na cardiopulmonary resuscitation amadi first aid ki matangda nainaki amadi SDRF ki personnel na mai chakpa amadi amang ata tholakpa matamda miyoi asi karamna kangani haibasigi matangda demo tawduna taki hauzik malemgi laina laichat ama oiriba COVID-19 asina miyoi kayada sathina asi ana thokhanduna awaba kaya mayok nariba asidagi kanba ngamnaba Thobal District BDF Welfare Association na district asigi SP Dr. S Ibomcha MPS da
COVID control kits khara yenthokpinaba haijabada SP Masana Association da ngasi face mask chani hand sanitizer chama amadi hand glove chama donate tawbirakpagidama SP bu association gi maikidagi thagatpa phongdorakli asigumlaba item sing asi on duty da lairamba police amadi BDF personnel singda ngasidagi yenthokpa horagani hairi Kwatha khunauda haukiba numit kharani mamangdagi khul asida lairiba tongan khunja khara COVID-19 positive oirakpadagi khunja kaya ama mipaiba fauduna numit kayani khuldagi mapan thoktana lairakli hiramasigi matangda ngasi ADC Chandel gi executive member oiriba ngamthang matena mahaki maikedagi Kwatha khunau amadi Kwatha khunjauda Hakthengana chatuna khunja singa awat apasing yengsinkhre amadi Kwatha khunjaugi village chairman amadi secretary da khul asigi mafamda face mask amadi senfam khara mateng pangki tungda COVID-19 laichatna sokhalaba Kwatha khunauda chatuna khul asigi chief unaduna chana thaknaba cheng bag taret hawai acha thau alu tilhau amadi face mask hand sanitizer gi potlam sing mateng pangki amadi ADC Chandel gi executive member ngamthang matena COVID-19 asigi matangda wafam kaya ama thamduna laingakna thamliba SOP guidelines sing ngakna thamduna checksina lainaba haiduna khunja singda khangalamki ngasi October 13 gi ayuk pung 8 tabadagi hauduna IMC mudana paikhatliba Your Waste Your Responsibility haiba thimda Rims Rota WUM gi Thomisingna lamtu sengkre ngasigi lamtu sengbagi thoramda WUM gi president na luchingba thomi kunna saruk yaki lamdam asida matam gi lakliba kumai harau mayam lakbaga loinana IMC na koliba mafam singda lubananba mafam ama oiraknabagi damak amadi aikoi miyam hopna waste haibasi mafam chana loishanbagi tangai fadaba ama lakpaduna asigumba thabak asi October 12 dagi 38 October fawba changsilakpani Leipak miyamnasu isa isana puthokjariba waste masak khangbiu amadi mafam chana loishanbiu amot paseng bahaibasi kananasu pamba thabak amadi oide maramaduna isa isagi amot paseng adu mafam chana aikoi isagi tawdaba yadaba ithaudangni masina leipaki oiba kanaba piri haibadu khangminanabagi damak paikhatpa thorangni asigumba thim ama IMC mudana lamdamsi da thamduna paikhat pirakba haibasi matam charaba amani miyamnasu mapung phana saruk yabiu WUM gi maikaidagisu mapung phana saruk yajari haiki Manipuri lol gi saknairaba aiba sagol sem Indra Kumar Singh ngasi ayuk masagi anaba amadagi thangmaiban khoyathongda leiba masagi yumda laikidre mahakna ngasi ikhang khangaudana laikidabada Manipur gi aiba singgi apunba lup amasu oiriba Union of Association of Manipur Writers Patriotic Writers Forum Manipur Tripura Assam Ipak Films Production Manipur Nature Cure and Yoga Hospital Kongba amadi Assam Pradesh Manipuri Association na awab phongdorakli Paumi Welfare Foundation na amjugi bona fide member amadi imung manungsing narak yaklakpada piduna lakpa medical financial assistant ngasi paumi mangada pikre ngasi inglisingani kunmathoi gi ahanba phase ki oina tha taruk leiraga piba medical financial assistant pikhraba paumi manga adudi kangla pauche asigi chief reporter ayekpam Birjit Mitai People's Chronicle gi Paugilung Kamai Pongnafam gi More correspondent L Maipak ISTB ki L Ajit Kumar Sharma amadi Wahengbam Kumar Jitni hairi Manipur Press Club ta pangthopa thoram amada Paumi Welfare Foundation gi chairman W Samjai amjugi president Vijay Kakching Tabam yauna pangthopa thoram amada financial assistant ado check oina kusina kibani hairi Jiten Yumnamna iba Dams and Indigenous Peoples Right in Manipur kauba lairik amangasi Manipur Press Club ta phongkre the Center for Research and Advocacy Manipur amasung Citizens Concern for Dams and Development anina puna kusamnaduna sinba thorom aduda Professor Amar Yumnam Dr. Danabir Laisram Social Scientist Aram Pamaina ngasi thorom aduda President Member oina saruk yaki Aiba Jiten Yumnamna hai Manipurda lairiba pat turel umang singbu kanana bagi damak amadi Manipurda sariba dam sing asi kaya yamna praja singda kanaba fangkrabagi loinana matungda sagadawriba dam sing adu kaya yamna praja singda kanagadawri haibana chingba kupna khananainabada mateng oigadra haibagi wakalonda lairik asi phongbani phongdoki
Mahiroi Loop Taruk Aims Emsu Desham MSF KSA amadi shukna chatliba tha October gi haukiba tang kunmathoi dagi hauduna changchilakpa khutangchar henbagi khongjang ngasiga thana namit tarani shukre ngasigi khongjangda saruk yakiba khongjang loi akham Rishikumar na phongdokibada COVID-19 laichat asina lamdamsida miyoi chama humpugi thawai manghan khrabasu laingakna karishu na chungdana lairi laingak asina policy amagi makhada kanglon naina COVID-19 thengnagani khandre haiki Akham Rishikumar na makata khibada democratic oina changchiliba khongjang asida tabidaba taragadi khongjang asi masak honglakpa yai madugi daita khudimak lengakna pugadabani aikhogi miyamnasu lumna lobiu paliba lengak asidagi asa thamningai leiraktre Loop tarukna taliba point 12 gi demand sing atubada pibiduna COVID thengnaminasi Miyamgi lengakna miyamgi punsibu karisu leitana khalle haibadu hena mayek sengle hainasu Rishikumar na phongdoki Democratic oina changchaliba khongjang asida government tak tab taragadi atopa mayram da changsalpa yai athuba matamda aikoina taliba point 9 gi demand asi khudata pigadamni Manipur gi tungan ba mafam singda leiba municipal council singi ward development committee gi skill amadi unskilled labor singi tha 13 ki kusumal pithopiu haina masagi sintha lepa yauna council office sing thingjinduna office ki main gate ta phamjinduna chatharakiba wakat khongjang matam kharagi oina handokle haina all Manipur ward development committee gi skill amadi unskilled labor association gi general secretary Nawboy Hemamna thadorokpa cherol amana khanghalakli cherol aduna makha taraduna hai khongjang matam khara handokpagi firep asi Manipur lengaki mahut minister Okram Henariga ngasi association gi miyoishinga unaruraba matung minister na thajaba pirakpadagini minister na thajaba pirakhiba asi athuba matamda thabakta onthok piraktrabadi makataba akanba khongjang sing sangsingani haina phongdorakli Indigenous Community Development Organization ICDO Chandel Nasinduna Formation of Special Purpose Vehicle SPV and Social Institution Buildings Haiba Hiramda Nungorok Chandel Dalaiba Saron Cane and Bamboo Cluster da Numit Ini Chupna Chathagadaba training program amangasi Haudokre training program Haudokpagi Tharom Aduda ICDO gi chief functionary Karung EPCH Guwahati gi project assistant Dipankar Amadi EPCH Imphal designer Surjamalana Athoiba Mithung Singh oina saruk yaki Tharom aduga mari lainana Nungorok village gi khutsa haiba ahal oirabasingda ICDO gi maikaidagi khudot poching piduna ikaikhumnaki Training program asigi technical session da Export Promotion Council of Handicrafts EPCH Guwahati gi project assistant Dipankar amadi EPCH Imphal gi designer Suzamalana resource person sing oina wangangki break ama lauzari COVID-19 miyoi amadagi amada yamna line sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekhoi isai sagi chawraba thodang lai Lengang piriba SOP isai sagi imong manung pareng lekai dasu ngakna chasi pareng da lekai da yariba makhai miyam punbagi thabak thoram sing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani Seksin ba haibasina COVID-19 laichat layong asidagi ngakthoknaba amasung manghankinabagi khwaidai phaba upaini ningsingbiu khut sa toina sengna hamdokpiba mask sizinaba social distancing ngakpa miyam punbagi thabak sing tawbidabaga loinana Aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi Paumakhatana pizari Selin Digital gi Tarahumdoi Shuba Foundation di Thoram ngasi Kavi Foundation gi holda COVID-19 gi SOP ngakna achamba thoram amaga loinana pangthokre thoram aduda lairik yangbam Malati Devi retired headmistress amadi PH Bhavini Devi Convener Education Cell Selin Digital na chief guest amadi president oiki Selin Digital gi producer Phanjawam Lanajit Singh na haikebada Poklabadi hingbatai hinglabadi karigumba miyamgi kanaba kharadi taronggadabani haiduna Selin Digital linkhatpani haiki Selin Digital gi oina hauzik fawbada Selin Digital Finance amadi Kavi Foundation haiduna unit anishu leire ngasi fawbada Manipur government ki tingbang amata fangba leitri adubu Selin Digital na COVID-19 gi laichat asiga mari leinana miyoi chamada ngamjaba kharadang haiba thorom asigi
Makada sengi tingbang loinana face mask, hand sanitizer amadi hand glove yenthokpa laikre. Containment zone kharadasu ngamjaba chananaba potlamsing tingbangki masida natana handaki chahegi Selin Digital Award haiduna media person maridasu ikai kumnaba utpa laikre. Hairiba award asi chahi khudingi leptana pizagani haikre. Handak pangthokadawriba marakki mikhal asiga mari lainana ECI na pirakpa pautak amagi matung inna Enforcement Team Thawbal District Excise Imphal West Enforcement Team amadi Excise Headquarter gi DSP gi apunba team amana ngarang numidang athengbada Kakching lamkhaida hangliba chak hotel singda drive chathabada yungau BR amadi yungang kaya fagat pangamkre hairi fagatlaba yungau sing asi Commissioner Excise da fine thihalaba matung Manghan Kragani Haina District Enforcement Team Thawbalgi Nodal Officer Inspector S. Nelakumarna Phongdorakli. Loinana drive asi Mikhal Loidri Fawat Chathakigani Haidi. Prophet Muhammad ki mapok numit Eid Milad un Nabi ngasi pangthokli. Adum oinamak lupkayana di pangthoktanaba warep lawbasu lairi. Online da Prophet Muhammad ki punsi amadi mahakna tambirambasing adu uthoktuna pangthoknabasu yauri. President Ramnath Kovindna Prophet Muhammad na nungsibagi paujal sandoklami amadi malembu humanity gi lambida haiba wafam sing taklamki haiba wafam phongdoki. Vice President M. Venkaiah Naidu nasu yaifa paujal thaki amadi Prophet Muhammad na nungsibagi paujal sandoklami hairaduna miyamna thauram pangthokpada social distance ngakpiu haiki. Prime Minister Narendra Modi nasu Eid Milad un Nabi gi yaifa paujal ama miyamda tharaduna machin manau oibagi nungsiraba mari adu miyam marakta lairasanu haiki. COVID-19 laichat thengnanaba state singna semliba steering committee sing adu tha amada yamdrabada meeting amakhakti tawgadabani haina center na state singda khangankre Union Health Secretary Rajesh Bhushan na state amasung Union Territory singda iba chithida hairibadi State Task Force STF amasung District Task Force semgadabani. State Task Force na State Chief Secretary na chairperson oigadabani aduga District Task Force kina District Magistrate na head oigadabani. COVID-19 vaccine ase chahi ama changna introduction tawgadabani na strong advisory amasung coordination mechanism sing state amadi district ki thakta semba maru oi. District Task Force na COVID-19 vaccination da beneficiary singi database ki progress yengsingadabani hairi. Aroibada maroiba pa umhana pizari. Chief Minister na COVID-19 awareness campaign hawdokuna poster leaflet sing yenthokre. Saknairaba aiba sagol sem Indra Kumar laikitre. Loinana formation of a special purpose vehicle and social institution building haiba hiramda numit nini chathagadaba training program ngasi hawdokre. Ngasigidamagtadi paudam matang asida loijare miyeng tabiribasingbo amuka na khurumjari.